Syriada chayul amrong gi mamangda terrorist na akan attack tawduna US ki lanmi ani amadi mission mama hat khaba matungda US military na Islamic State terrorist group ki saichingda yamna chaun attack to kre hairi US ki official amana phungdor khibagi matung inadi hairiba attack adu central Syria gi mafam kaya da leiba target humdra ta yamna chaun attack chathakhiban attack adu da Islamic State ki infrastructure amadi khulai paipam site kaya masu thukai ki maming matha takthok ingdaba to official amna phongdoropagi matung inadi hairiba attack adu makhatana torokpasu yai hairi attack adu da F-15 Eagle jet sing A-10 Thunderbolt ground attack aircraft amadi APG helicopter kaya su yauki Jordan F-16 jet sing su hairiba attack adu di yauki aduga US ki HIMARS rocket artillery su siznaki haina official aduna haiki Jordan sarkar na su hairiba air strike to adu da makhusu yauki haina masana yazaki masi lan hobunate adu laman khumbu oin lothokpani President Donald Trump ching makhada United States of America na masagi praja ngakthok chana hotnabada kaidonungda ningjing majingna toroi amasung hairi wafam sing hi taseng bani hainasu US ki war secretary hepsan na phungdoki President Donald Trump na su US military gi oiba attack adu Islamic State ki akan mampham sing na target tawbani haina phungdoki terrorism target tawba asidagi Syria gi President Ahmad al-Sarana mapung phana support toki US na su Syrian president gi damak lep bi haina Donald Trump haiki American ching di attack to riba terrorist punna makta section wa si hairi madudi US attack torok pana tragana threat torok matam da na khoin mamang da amuk ta mayuk na khidriba mongda na khoi gi nathak ta akan mong da kuthar kani haina President Donald Trump na haiki terrorist ching attack atu da US ki personnel sing hat ki badu US amasung Syria gi mari yamna phagatlingai matam asida changyeng masa oiki Donald Trump na phungtor ki matung inadi ISN attack torpo matam da Syria gi President Bashar al-Sarana yamna saugi haire Syrian Foreign Ministry na thadoro ki warol amagi matung inadi terrorist attack adu kanna yaning da phungtok aduna makal khudin mage terrorism thingnana bagi damakta maleng mi thakta mating pinana ba darkar oi haibidu thautok asin na hono na ningsing hali haina su phungtoki Syria gi sarkar na hariba attack adu Islam State lan thingnana ba puning gebli amadi Syria gi lam sarukta makhoi oiba tek ta kaidana mafam li henna bu khotna gani makoina threat oiba mafam khudimakta military operation kansin gani haina foreign ministry gi warol amana su haiki US troops singi oiba attack tawkiba adugi matangda Islamic State na claim tawbudi leiriktre adubu makoina hana mamangda Syrian security force na attack tawkiba thodo anigi matangda di claim tawkibani Idlib province ta IS ki oiba attack amada Syria gi lanmi mari masu siki Islamic State na thadoro ki warol amagi matung inadi President al-Saragi sarkar asi dharma gi achumba lami thadokuna chattaba kangpuni haina charge tawri al-Saragi matam amada al-Qaeda terrorist network ki official gi oina thabak tawba militant group amul chingdun lakiban mahakasi matam kaya ki mamangdagi hon Islam State ki yengthina dun lakiban mi oini haire Syria gi state television na torokpa report amagi matung inadi US military na Deir el-Zor amadi Raqqa province loinana Palmyra manakta leiba Jabal al-Amur area gi khungkangsingda akan attack tawkiban maduta IS ki khulai pipam saiching headquarter amadi makhoi ki operation launch tawfam sing thugai ngam ki haina su paw sin makhatare paw gi markthana atin babrik ama Miyamda khanganjaba ama IPEC TV News Channel asida school college singi admission open yauna tongan bahiram singi matangda advertise tawbiningba miyoi singi oina yamna chauna offer pizari akaknaba numit kharani gi oiba offer ni maram aduna advertise tawbiningba miyoi singna offer asigi khudong chaba lawbiyu hiram asigi matangda apamba miyoi singna mobile number 9366127201 da call tawbiraklaga khudong chaba asi lawbiyu haina IPEC TV News ki maikaidagi miyamda appeal tawjari makhata ba paw pijari Ukraine gi khathangba leiba Odessa city da Russia na missile capsule dun landa khibada miyoi nipan sikre aduga miyoi kuntai na satin asu open nangre haina Ukraine emergency service na haire Ukraine Russia gi submarine aduda underwater drone sin dun lan chathakaba matungda khoisau narba Russia gi lanmi singna Ukraine gi Odessa da leibi thangpam amada missile sin dun athengbuda kanna landaki ngarang gi lan aduda soklaba sing adu bus amada haptuna makhata balayeng gi damakto hospital amadu pukotki Russia gi yamna kiningai oidab lal aduda parking thamba car amadi gari kaya amanga ta thon gi haire Odessa region gi makok oriba ola kiperna ngarang athengbuda Russia na ballistic missile sing kapsil laktun Odessa da leiba hi thangpam amada landar khibna maram oiraga mafam maduda yamna chaun amanga ta thon gi haire
Russian Odessa lebi hitangkom da landa sinduna misi mina kaya thon krabusu Ukraine makhoi oiba drone gas sinaduna Champion City da lebi Russia gi thawk thampham lukuil da akan mong da landa ki hairi Ukraine ngarang Champion City da petroleum chaliba Russia gi military petrol ship oiba Okhonic haina khangnaba military ship aduda akan mong da landa ki bani hairi Ukraine drone sinaduna landa ki aduda kayam yamna amanga ta thon krabagi haibedu ki chapchaba warol di phungdurok palaitri Ukraine ngarang Champion City da Russia gi infrastructure singda yam chaum chathaki ban drone gi laladu khwaidagi inau no makal gi etik ni haire haire be etik du mai pak palalam oi maramna matu te chaung mi simna tholang bani haire Ukraine gi drone gi landa na Russia na kumja 2014 da kanglon gi wang madi loksin khrabuk Crimea Procila da liba radar system amadi chaung amanga ta thokon gi haire Russia na Ukraine gi mathak landa ba hek khorok pedagi Russia na Ukraine gi oibi maru oibi hitangpam sing yauna tongan energy infrastructure sing mathakta akan mong lancha thaduna ningtham thagi oibi matam da khudong thiba kaya mayukna na hotnari hainasu Ukraine maral siri Pakistan gi hana gi Prime Minister Imran Khan amasung mahak ki loina bi Busra Bibi Toskhana second case hair ga khangna ba state gift case ka mari lena ta khi wel amada sahi tratri ki phadok pikre Rawalpindi gi Adyala jail da thamlakhiba hana gi Prime Minister Imran Khan amasung mahak ki loina bi Busra Bibi Pakistan gi court amana sahi tratri ki kaisum sang da thamna ba wel adu pikhi bani haire Special Judge Center Saruk Ajuman na case asig mari lena pikhi wel amada Imran Khan amasung Busra Bibi na miram gi khotol poching kanglung gi wangmadi yon ki amasung yam ahong mol da lei ki haire court na Imran Khan amasung Busra Bibi bu sahi tratri ki kaisum sang da thamna ba wel pikhi ba loina na lupa million tara gi fine was thigadabni haiki hauki ba sahi da case asig mari lena na Imran Khan amasung Busra Bibi Adyala jail da ngasi phoba thamlakhiban court na pi boil sing adubu makhoi ani ni ya khidabak loina na thawng ngasi yumpham yaudab amani hainasu politically khotong chaba lobuni haiki Pakistan ki court na Imran Khan bu Toskhana case ga mari lena na pi ki boil sing asi mahak ki ahum lak subo maral oina pi ki bani hairi hauki ba kumja 2023 August su local court amana hanagi Prime Minister Imran Khan bu Toskhana case asig mari lena na sahi ahum kaisum sang da thamna na yathang pi busu lei ki bani mamang sahi gi jamwai da court amana Imran Khan amasung mahak ki loina bi Busra Bibi bu Toskhana first case ka mari lena na jail da sahi tra mari thamna na wel pi ki kumja 2023 ki August gi hona ahan bagi oina kaisum sang da leirakkiba hanagi Prime Minister Imran Khan chenja thumja dagi terrorism go iba thabak chung chathaki haibagi maralda masing yamlaba case kaya ngasi phaw mayuk nari bani hainasu pawosin makhatar Israel gi Mossad Intelligence Agency da aron atuki oiba paw pi haibagi maralda aghil kesbak ko bomi ama Iran lengang sibagi serak pi gre sahi asida Israel amasung United States na mapang oiduna Iran ga sona kiben mitra ni thoini gi lal aduda aghil na Iran gi aron atup ching oiba Israel da khangali haibagi maralda sibagi serak adu pi ki ban hairi Iran gi Judiciary Official News Agency am oiriba mijana thamna puwarol amagi matung inadi agil kesbas asi ngasi ayuk Supreme Court nam haki oiba mathakta aron athuki pausing yekna bud khangali haibagi maralda sibagi serak pi ki ban sahi kuntare suraba architecture mahiroi am oiriba agil kesbag Iran University dagi security sing mahak phadun prokhiban mahang army headquarter building sing photo kap lo ngi matamda Iran military na petroleum lakpadagi thengna pharakkiban sahi asigi junda Israel amasung Iran gi markta ungkhatna ba thokkiba matam adudagi hauna Iran lengak na miyo kaya sibagi charak pi basu lakraban sahi asigi September khakta laiba adugi oiba aruna thok atopa yekna basin khangali haibagi maralda miyo tara sibagi charak pi ki basu leikraban sahi asigi September Iran sibagi charak pi ki badu Iran gi aron athuki oiba i pausing Israel da khangan badu chawna chenaba amadi maru oiba thodang lobu miyo sing haibagi maral siriban sibagi charak pi khab agin Iran pak chana mang takhanna ba Israel gi Mossad ki damakta mission chani gi mathakta pangthoki hainasu mahaki mathakta akan maral siri khamting anti India oiba adubu leikidraba Bangladesh ki youth leader Sharif Osman Hadi capital Dhaka da security akan be section thorang marakta leiron chankre hairi masagi chei kunthani thoi sukraba Eclipse Month ki spokesperson oikiba Hadi gi hakchang adu Manik Mia Avenue ki Parliament Complex ki Kha Plaza da leirol telgiban maduda marak ki sarkar ki chief advisor Muhammad Yunus amadi mahak ki advisory council ki members sing amadi army chief general Waqar al-Zaman Saruyaki leirol chanbagi prayer tawdingi mamang da chief advisor Muhammad Yunus Khana tentak na wafam kar thamgi
थौरम अदुदा हानगी प्राइम मिनिस्टर खालिदा जिया की बांग्लादेश नेशनलिस्ट पार्टी की म्यूसिंग सरुक याकी हायरे जमात इस्लामी अमसुंग महिरोसिंग लुचिंग नेशनल सिटीजन पार्टी NCP की नुन ओइबा पोलिटिशियन कयासु हाइरिबा थौरम अदु सरुक याकी हादी येसी ममंग सहिदा प्राइम मिनिस्टर शेख हसीना लुचिंगबा अवामी लीग की सरकार लौथोखिबा महिरोसिंग अकनबा प्रोटेस्ट अदुगी मसक नाइबा लीडर अमन माक असी लालिबा जनवरी तंग 23 की जनरल इलेक्शन दा मिरेप ओइननबसु होटनखिबनी माक हौखिबा तंग 23 दा ढाका की बिजेंगेन एरिया दा इलेक्शन कैंपेन तौदुन लैरिङैदा माइखुम उपम गनमेन खरना माकोक्ता नोंमैन कपसिलंबदगी सिंगापुर दा पुदुन कन्नना होटनखि अदु माक हौखिबा सगोरसे नुमित लाइकनबा ngamda लाइखिदबनी मधुना मरम ओइदुन लेबा असिदा यामना चाउन हिंसागी ओइबा थौदोक अतोप कया लेप्तन थोकलिबनि हाइनसु पावोसिन मकातारे बांग्लादेश ता हिंदू नहा ममियाम चंगदुना हाटकिबा थौदोक अदुगा मरी लेनेना मियोय तरेट फारे हाइना इंटरिम गवर्नमेंट लौथोखरे मसागी चही 15 सुरब दीपू चंद्र दासपो मैमनचिंग सिटी दा इस्लाम अमदी प्रोफेट मोहम्मद इकाइबा पी हाइबगी मनालदा मियोय खुटपु अमना सगोरसे नुमित फूरगा हाटकी मदुगी मतुंग हक्चांग अदु मई थातोकी हाइरी एक्ट थोप स्टेटमेंट अमदा चीफ एडवाइजर मोहम्मद यूनुसना लुचिंगबा इंटरिम गवर्नमेंट अदुना हाइबा केस अदुदा चिंगनबा मियोय तरेट रैपिड एक्शन बटालियन फाब ngamkre हाइरी तोंगान तोंगान मफमसिंगदा चथबा अकनबा ऑपरेशन सिंगदा मखोय अदु फाखिबनि लोइनना फारबा मियोयसिंग अदु सही 39 गिना 93 फावगी मनुंगदा लैबसिंगनि हाइरी पुलिस की मतुंग इनदी फैक्टरी वर्कर अम ओइरिबन दासपु ब्लास्फेमी की मनालचिंगी मतंगदा महाकना थबक सुरिबा फैक्टरी अमगी मपानदा मियोय खुटपु अमन अहानबदा फुकी अमसुंग उ पंबी अमदी यांगतकी मदुगी मतुंग मियाम मदुन असी भक्चांग अदुबु ढाका मेमनचिंग हाईवे की नकल लमदा थमकी अमदी मदुगी मतुंग मई थदोकी पुलिस ना हक्चांग अदु लखतक्रे अमदी ऑटोपेसी की दमकता मेमनचिंग मेडिकल कॉलेज दा मोक तौननबा थाक्रे अनौबा बांग्लादेश दा ओइबा असिंगबा हिंसागी मफम अमत्ता लेते हाइदुना इंटरिम गवर्नमेंट अदुना इराई निमित्त मिहात अदु कंडेम तौबसु लेखिबनी तमथीरबा क्राइम असि चतकिबा मियोसिंग अदु लेमना थारोय हाइनसु इंटरिम गवर्नमेंट की लुचिंगबा मोहम्मद यूनुस खाना मांगजौनुना फोंदोकपसु लेखिरबनी